ngasi phongkiba tongan-tonganba pausesing amadi social mediadagi lokhatjaba pausinggi update pizari ahanbada maruiba pau Oktalista chatminaramba Tourist amadi Priyanka numit manganigi manungda changjarakkadabani haina KCPPWG na phongdorakhre Military junta na hospital da bombing chathaduna mioi kuntragi mathakda hathibagi thogdok astoba war crime amani haina UN na phongdorakhre President Draupadi Murmu na lustingduna nupilan gi freedom fighters singda laikhatkre Kuki CSO singga thingma marakta Draupadi Murmu senapati da ITP singa unakhre Manipurda anauba lengak ama semnaba BJP gi MLA sing Delhi da kaurakpani haina thajai haina NBR na phongdorakhre Kangpokpi gi IDP sing na India gi President Draupadi Murmu ga una hankhide haina waraure Jeliangrong territorial integration gi matangda numit nini chumna wari sanakhre Arunachal Pradesh ka sinagalona ba mafam amada truck gari ama lokhada onthabada mioi 13 sire Maitai Kuki sangna ba yaba nungayai phaba Manipur ama thamlamsi haina MLA Yumnam Khemchana phongdorakhre Haujik pau sandongna pizari Oktalisa chatminaramba Tourist amadi Priyanka numit manganigi manungda changjarakkadabani haina KCPPWG na phongdorakhre lamdamasigi nupi khunaibu aina thingkraba lal holup kanglaipa Communist Party People's Work Group MC Unification KCPPWG na awangba thakta thamduna ikai khumnabaga loinana nupi oibagi ijat ngaktuna hingnaba honaringai cherak asida kanagumba kharana nupi nupa oibagi lisa chadat kayabu mangthongnaba honariba asi tasengna laibak thibani haina lob asina logjai okta bigi lisa chatminaramba Tourist amadi Priyanka numit manganigi manungda lobta changjarakkadabani haina KCP lamyanba khumangi PRO singkhengan mana khudek piduna press thadorakpa cherol amana hairi cherol asin hai landamasigi inat khullaba culture saksa yuthak pide saksa amadi lamcha sajatpu hena awang bathakta pukhatna bo honaringaida khunai sibu karisu leitana khallaga miramgi okta bi kayagi matau tamduna kanglaipak asida su okta bi gili chatminaramba Imphal West District ki mayang Imphal thana awang lekaidagi takhelambam Tourist sahi kunithoi apokpa ti Robindro amadi Thawal District ki Babu Bazar khong ahanbidagi Goti mayum Priyanka sahi kunmanga apokpa Ji Priyo Numit mangandigi manungda lupta changjarakkadabani hairi cherol asin hai nupi nupa oibagi amadi mioiba khunaina lotna section amasung ikai khumnana thamjariba loncha singbo karisu leitaba mongda yang haidaba uhaidaba mongda okta bigi video sing semduna social media da thadorakliba okta bi Tourist amasung Priyanka na lupta changjaraktuna masa-masagi maral chingya jagadabani karigumba okta bi ani asina numit mangani gi manungda lupta changjarakrabade mapunsida ningsingduna lai hauragadaba akpa chairak piragane loinana leibak miyamna so lamchat yaudraba okta bi ani gi mathakta akanba thabak laukhalakpada mateng pangbiyu Makoigi damak wakat mifamna singba pangthok pidanabaso lubasina leibak miyangi mafamda haijaragli Kangpokpi gi IDP singna India gi President Draupadi Murmu ga unahan khide haina waraure Manipur da thokliba irang asina maram oiraga Kangpokpi district ta hangliba relief camp singda leiriba internally displaced persons sing IDP sing numinini gi khongsata lakiba India gi President Draupadi Murmu ga hak thengnana unahanduna makoi gi khudong chadaba sing paudam hanba fangkhide haibagi matangda kham thengna warauba phongdongnaragli Kangpokpi da best of Bad district internally displaced person welfare committee KDIDP gi chairman Paumilan Haugina phongdorakpagi matung ina irang asina maram oiraga tha kuntrama toi Kangpokpi da hangliba relief camp singda leiriba IDP singi awaba madi makoina thengnariba khudong chadaba sing yawba memorandum ama semduna Manipurda lakiba president da pinaba semsaki adubu ngarang senapati district da President Draupadi Murmu na chief guest oiduna pangthokiba tharam aduda KDIDP amasung Kangpokpi gi IDP singna senapati tamna president bu unanaba lakpada masingalaba security force singna lambida thattuna thamki haidi amaromda KDIDP na president da pisingani haiduna thaurang lamba memorandum aduda makhoi gi demand sing haibadi Kangpokpi gi strategic oiba local chingda police outpost sing hangba madi full-fledged station ama tongana hangduna IDP singbu masa-masagi mayumda hanjilhanba PMAY housing assistance ki makhada hauji lupa lakh ahum imung amada piriba adu lupa lakh 10 dagi kun fawagi manungda hengathanba Imphal dagi lanjanarakiba Kuki IDP singda leiba makhoigi mapa mapugi lam singda permanent settlement tawhanba Kuki singi oina tonganba
Right haibadi lifeline lambi semduna pung kunmadi security force ngakpa amadi nongmada changdaba yadraba polamsing transportation tauhanba Imphal da leiramba sidokraba Kuki singi yum matik saba compensation piba yauri. Military junta na hospital da bombing chathaduna Mioi kuntragi mathakda hatkibagi thaudok asoba war crime amani haina UN na phongdorakhre. Haukiba yumsakaisa numita Myanmar gi military junta na Rakhine gi Marau Yu Township da leiba hospital amada airstrike chathaduna Mioi kuntragi mathakda hatkhiba duga Humputaragi mathakta asopa nanghankiba thaudok adu Mioi khunai mathakta chathaba achoba war crime amani thaudok adu gi matangda UN gi maikaidagi so investigation chathanaba khangankhre haina United Nations High Commissioner for Human Rights ki maikaidagi phongdorakhre. Myanmar gi military junta na bombing chathakiba hospital ase rival group ama oiriba Arakan Army na control tawbani. Airstrike aduda hospital ase gi saruk ayamba chaun amanga da thoki hospital aduda direct oina bombing chathakibana maram oiraga chauna misimina amasung asopa nangkibani. Military junta na airstrike chathaba matam aduda phamung chahum leiba hospital ase anaba kayana phamung chuna Pangnadabagi yamna wana leiba matamdani military junta na sathakiba thawang adu akan mamongda condemn tawi haina UN gi High Commissioner for Human Rights gi maikaidagi phongdorakiba loinana hairiba thawang ase leibak aduda military junta na nauna chatharakba hingsa gi thawang singi manungda amani adubu thaudok asigi matangda military junta gi maikaidagi haudik fawba comment amata phongdokpa leitri. Manipur da anauba laingak ama semnaba BJP gi MLA sing Delhi da kaurakpani haina thajai haina NBRN phongdorakhre. BJP gi national leaders sing na Manipur gi BJP gi MLA sing Delhi da December 13 fawgi manungda langnaba khangalagriba ase Manipur da anauba laingak ama semnaba gi kaurakpa oigani thajai haina ex minister NBRN phongdorakhre. Wafam ase ngarang pangthokiba Marifu Taruk Suba Nupi Lal Ningsing Tauranga Mari Lainana Nupi Lal Memorial Complex da pangthopa tharamda saruk yaba lakiba ex minister NBRN na pamisingna hangba wahangi pau kumpiraduna mahangna phongdokkibani. Zeliangrong territorial integration gi matangda numit nini chumna wari sanakhre. Manipur, Assam amasung Nagaland da Zeliangrong purukki Mioi singna khundariba mafamsing punsilaga tonganba homeland ama sembagi matangda numit nini chumna New Delhi da mifam pangthokre. Zeliangrong United Front ZUF ki Information and Publicity Secretary Luigangmay na khudekpiduna thadoraki Sirol aman hai December 10 amasung 13 da mapalak suba oina political talks da joina tariba Zeliangrong gi purupsing amato ina punsinabagi matangda kupna khanaki. State ahumda joina khundariba purup asigi Mioi sing punsilaga mapung faba autonomy phanghanabagi matangda sukupna khanaki. Pandamasi fangnabagi matangda makhatana khana nainanaba haina yanakibaga loinana numit ninigi mifam adu loisinki haidi. President Draupadi Murmuna lusingduna Nupilalgi freedom fighters singda Khare. Kuki CSO singi athingma marakta Draupadi Murmur senapati da IDP singa unakre. Haukiba sahi lising amaga chama pan mari amasong lising amaga chama pan kuntrama panda matamdugi thongna farabi ima singna loilam sandokpa British ki mayokta Haukiba Nupi Lal Thaudok Sing adubu ningsingduna ngarang Manipur amasung Manipur gi wangmada leiriba tongan mamafam singda Nupi Lal ningsing thauram pangthokre. Mapung oiba thauramna state sarkar na silangduna Imphal gi Nitiaipa chuthekta leiba Nupi Lal Memorial Complex sa pangthokre. Nupi Lal Memorial Complex sa pangthokiba thauram aduda India gi President Draupadi Murmur saru yaraduna Nupi Lal da leikidraba thongna farabi ima sing adugi mafamda mahangna lusingduna Haikaleka tamduna ikai khumnab utki. Thauramadu da Manipuri Governor Ajay Kumar Bahala, Chief Secretary P.K. Goyal, former CM NBRN, Assembly Speaker T.H. Satyabrata yauna MLA sing amasong Civil gi makok thongba official kayasu sarugyaki. Thauramadu loiraba matungda President Draupadi Murmur Palace Compound da leiba Sri Sri Govindaji Temple da chatuna lai khurumki. Madugi matung akhanaba helicopter amada Senapati District Headquarters damna chatuna center amasung state sarkar na paikatpa tongan ba development project kaya sangabi yauna yatra hunki. Kuki CSO singi athingba kaya leijarabaso India gi President asina Kuki IDP singa unaduna interaction pangthoki. Arunachal Pradesh ka Chinaga lonaba mafam amada truck gari ama lokhada onthabada Mioi 13 sikhre. Arunachal Pradesh ki Chinaga lonaba
Anzo districta sinmi kunithoi tongba truck gari ama lokhada onthabada mioi kunmathoi siramlagani haina thajanari. Haudik fawada mioi 13 gi asiba hakchang fangle haidi. Bharat Lanmi NDRF SDRF Grief amadi District Administration gi kangbuna mi kanba amadi thiba humbagi thabak chathari. Thaudok adu haukiba ningthaukaba numita thokibani. Thaudok adu da hinghawa mioi amana ngarang khaktada pau pirakpadagi thaudok adugi matangda khangba ngamkhibani haidi. Loinana sikhiba mioi sing adu Assam gi Tinsukia District tagini haidi.